ngarang phongkhiba Shanghai Express Pauksidagi BJP gi thomising henjinba thabak tawdanaba khangankre Bharatiya Janata Party BJP gi thapubasingna ka henjinba thabak tawdanaba amasung miyamga naknana tona tinaduna party gi organization hena mapangal kangkat hananaba Manipur gi Chief Minister amasung BJP Manipur Pradesh gi president party gi thapubasingda khangankre hari Pauksidina phangba pawda lakliba sahi English ngani ga kunga mari da pangthokadoriba Parliament Mikhala Jun Thada Pangthokadoriba local body Imphal Municipal Corporation yaudana urban local body kungataruk amasung panchayat election da BJP na sauna mai pakpa ngamnaba BJP gi national leaders singi instruction matungina Manipur gi Chief Minister N Biren amasung BJP Manipur Pradesh gi president A Sarda Devi na party gi organization hena mapangal kangkat hananaba akan ba instruction sing pibaga loinana BJP gi thapubasingna miyam gi hena naknana tona tinna thabak tawnaba khangan khreari BJP Manipur Pradesh ki masinjatpa kharadagi phangwa pawgi source amana BJP National Office ki miyang makhada Manipur gi Chief Minister na sauraba thodang lawduna party gi Haojik nite pat suthekta leidiba thambal sanglen gi semga sagalibasi atuba matamna loisinana bonari Manipur gi tongan district sing leidiba party gi office singi semga sakaliba singsu atuba matamda loisinana bonari district ki BJP ki office kya su semga sagat pa loiraduna sangana basu yaure lakliba jun thara pangthokadoriba local body gi mikhala masum lakliba sahi English ngani ga kunga mari da pangthokadoriba parliament election da BJP na sauna mai paknawa akan mamiyeng thambaga loinana laingana pekhaliba miyam gi sakwa thorang gi thabak sing Manipur gi miyam da ningthina khanganaba gi thabak sing party gi thapubasingna But level dagi hauduna thabakaya paikhananaba akanba instruction singsu CM amasu BJP Manipur Pradesh ki president pikrari laibak praja gi thabak toriba party gi thapubasingna miyamna yaroidaba ka henjinba thabak tawduna ba amasum miyamga tona tinna naksinana thabak tawduna party gi mapangal kangkat hananaba gi wapum kya su khani kradi Handak pangthoki ba Tripura Assembly gi mikhal ga mari lainana Manipur gi BJP gi thapubasingna Tripura da kundari ba Manipuri singna kundaba mafam da mikhal gi campaign chatpada BJP gi mahila gi worker amana ka henjin mamong da voter amada selfie rubagi social media ra viral oirakhiba dugumba amata BJP Manipur Pradesh gi thapubasingna tawdana ba center dagi akan instruction haina BJP dagi phangwa paw gi source asina hairi BJP ki mapangal ka kathananaba Haojik Party asigi mandal booth singi mifam kaya sathariba duda haukiba January ki 38 da Bharat ki president parliament pikiba Bharat English ngani ka nifu ni panda British ki makutigi nikatam khiba ki sahi sama surakpada Bharat na kari phibam oinaba hotnagadaki karama miyeng thamduna kari thabak sing packet kadagi haibigi America Swiss adu but singi mifam miyam da tahanana ba masum khanganana ba instruction pirakpadigi Haojik miyam da tahanbegi thabak sathari haiden su pawsna makhatana phungdorakli makasa tharakpoina atopa pawkhrana chinjak mi pal tang da lamdam ama oinaba thodang lominaba matam oire teis lamjingba Manipur manamasing mahi marong insang napi gi puthokya marang kaina puthokda singthani oiraba nambol kendra gi manungsana leiba kabok oksingda lomi singna ising phangdabi gi thengnariba awaba si mari leinaba authority na miyeng sangbiyo haina khalai silup Manipur gi secretary thoksom lamjing mana phungdorakli Haojik Manipur da lawpham sing ayam ikang thoktuna manamasing thaba yadaba madi law ubu yadaba samaksya mayongnariba sigi manungda kabok oksing khungang su amani haina Khalai Silup Manipur gi secretary thoksom lamjing mana phungdorakli Haojik Manipur da lawpham sing ayam ikang thoktuna manamasing thaba yadaba madi law ubu da samaksya kya mayongnariba sigi manungda kabok waksing khungang su amani haina Khalai Silup Manipur na lawpham sing koin satuna yingsilubagi saruk am oina teis lamjing mana wapam si pauksi siga unaba mana phungdorakibani Loktak lip irrigation gi hayamadi lokenel da leiba labuk sing ising kangba madi lekrak sat pathingnari labukta mahi marong kya hauragasu ising leitabana mapung fana hobu ngamdraba manamasing kya su thingnaraki Khalai Silup Manipur gi secretary teis lamjing mana makhatana phungdorkibada Laumi singna chinjaki puthok ningthina puthok ngamnaba Manipur lengana Loktak lip irrigation high canal amadi low canal tawduna thamlagasu ising tharaktabana mi singi kanaba laumi singda phanganma ngamdana leiri waroi singi nagyet leiriba chingmai singdagi lokta sendarakpa isingna low singubada mateng oiramba dusu singdu umang kokthokpa lamai thab leptabana maram oiraga sahi ahumari asidi ising lakpasu ngamdre maram aduna khamen asinba alu kobi
strawberry, hangam, morok, chujak na singba pothok kya puthoknaba puthoklamaba adusu ngasidi puthokpa ngamdre. Ishing yauduna laumi singna lau uba yaroi maram sina laumi singna puthokpa ngamnaba. Manipur lengana miyeng sangbiduna sinjakta mipal tangdaba lamdam ama ohenbada akoi khudimangna thaudang laumina saiki. Kabawak-sing maning leikaidigi laumi akhom inausana phungdorakhibada. Kabawak-singgi laumi singna manamasing makal suna puthokli. Adubu sahi ahumari sidi singdagi ising laklamba adusu lakhidabana manamasing puthokpa ngamdre. Lekrak satle puthokpa yadre. Maram sina lengana miyeng sangbiduna laumi sina puthokpa ngamhanbiwaiki. Kabawak-sing khungang-si laumi samapangi mathakta leiba lairapi ingkhol subana yamani. Asumna lau pari lising amagi mathakta leiba laumi singna namna khundaba mafam asida isingi awaba leiduna puthokpa ngamdriba si puthokpa ngamnaba lengana yingsinbiyu haina spautamaki. Modern Club Kabawak-singgi President Sanbam Ramesona phungdokhibada lamdam asigi laumi singna awaba kya mayoknari. LLI hayamadi lokenel asi sahi kunthra henba si tawbakak toramlaga ising tharaktabana kana pangkhangdana leiri. Mamang saidi ising tharakani aiduna kothokpa singdokpa tawraga saibakak natana kana paphangkidi. Lau pari lising amaromda mana ngamjaba manamasing tharaga senthoklambi leirambadu haujik leiriba phibam sida kokta khuthamnare. Haujik phawbada Kabawak-singgi setmilon asuki matik sothare. Sendol tuandaba mi leitare. Singdagi lakpa ising sumsu phangdre. Loktaktagi lakpa ising su phangdre. Singda lamai thaba umang kokthokpana ising lakpa ngamdre. Tampakta u lising ama tharaga ising ware. Aduga u yandanaba lamai thadanaba honaminasi. LLI de ising thabiraglaga high canal asida ising lakladi Kabawak-sing Belaram Khul Nambol phawbu ising marang kaina phangani. Maram aduna lengana canal asi semjenduna ising phanganbiu laumi singi awaba kokhanbiu high canal su pawsina makhatana phongdorakli. Makasa tarak po na to po man China gi President Xi Jinping Russian gi President Vladimir Putin ga una dun wari sana na bagi damakta Moscow do thunglakre. China gi President Xi Jinping Russia gi President Vladimir Putin ga una dun wari sana na bagi damakta Moscow do thunglakre aina official report amagi matung ina phongdorakli. China amadi Russia laiba ani asina Xi Jinping gi khongsat adu laiba ani gi marakta lainariba mari asi hena phogat hanmangani haibigi thajab thamli. Russia gi makedigi su China na haudorakiba Ukraine gi santi gi thorang adu taran okre. Ngasi numidang dinner ama saminaraba matungda Putin amadi Xi Jinping na wari sana na bahogani. China na de Ukraine Russia ga sonariba lalasi 6 pair ama thamnabigi wapam taksinkre. Adubu wapam si USA gi makedigi di akan mamong yaningdab utkiba loinana karigumba 6 pair adu thamba tholagadi Russia na land khumang jakshinna bagi tanja pibu oina thokani hari. Iran numit International Criminal Court na President Putin gi mathakta war crime gi charge ta arrest warrant issue tokraba matung tarakpada khongthang asi pekhalakibani hari. Russia gi oinadi ICC gi authority adu recognize tawde loinana ICC na issue tawriba arrest warrant adu satnaba yaba nate hari. Ngasi China gi Foreign Minister gi makedigi di ICC bu state gi head ta jurisdictional immunity piba bu ikai khumnaba ngakna satnaba taksin khibaga loinana politicization tawba amadi double standard ki oiba thawong satharoida bani suhari. China gi oinadi Russia lebasi oil amadi gas supply tawnabagi maru oiba mapam am oiribani. US na malemda domination tawbagi thawong si Russia amadi China lebani na akan mamong na yaningda bu utli hairena paus na phongdorakli. Makasa tharak poina to papaamana Central African Republic ta China gi mioi mapan hatkre. Central African Republic ta eteksa tharak tu na China gi men walker mapan hat kran official report amana phongdorakli. China gi President Xi Jinping na sa thawdo adu scenery bemiye sing adu gi matakta akan bakong thang sing lokhatuna matik sabadan di pina batak singkre. Central African Republic ki Central Town gi Mayor Abel Matsi Patana hakibad etegadu khulai pai bemiye singna pambari gi mana nakpo mafam ayuki puk manga taba matamna thokibani. Masi patata na phungdo ki buwa phum China gi mine worker gi asibak sang ni phangle aduga anina asa opanangle victim singadu Gold Coast group na salaiba mine amada thabak subane hari. China gi foreign minister gi mekedi gi misi mina gi thawdo du gi matangda confirm tokhibu loinana Central African Republic adu da leiba authority singbu mihat adu da scenery ba miyoi sing mathakta akan bakhong thang sing lokhana batak singkre.
President Xi Jinping na China gi aso apan nanglaba mine workers sing adu ningthijana layeng piduna athoba matamda fagat hanana bu honabigi loinana attack sathabigi thaudo adu sienari ba miyoi sing adu ain gi honabi matungina akan masarak pina ba taksing krai amadi China gi citizen singu yari ba makai asu angam thondana ba khongthang sing lokhana ba taksing krai local authorities sing nadi attack adu gi matangda thoidok po akupo role sing phungdokidi victim oikraba China gi mine workers sing gi asiwak sang adu capital Bangoli da libo hospital amada purakre China gi ambassador Li Qinfeng si CAR gi foreign minister Silvina Sarukyaki hansu paus na makata na phongdorakli makasa tarak point to papa omna Rahul Gandhi Prime Minister Narendra Modi gi khwaidi gi wangba TRP ni Congress ki hanagi President Rahul Gandhi na opposition gi maithong oirabadi Prime Minister Narendra Modi bu kaidonungda maithiba piba ngamlo hena Bengal gi Chief Minister Mamata Banerjee na phungdokhi ba loinana Rahul Gandhi Prime Minister Narendra Modi gi khwaidi gi wangba TRP ne haina karem narakli Trinamool Congress manungdagi phangbo official oiba report amagi matungina Mamata Banerjee na phungdokhi bada ruling da lairiba BJP na Rahul Gandhi bu makoi gi khulai oina sijinari Parliament mathok tawhandana hojik lairiba si Congress ki hanigi President Rahul Gandhi bu opposition gi hero ama oin uhonana ba BJP na atamdana sataba thawamani Congress na matam pumbada BJP da nonjari Congress BJP amasum CPIM da miyamna thajaba thamloidabani hairiba party sing asi matam pumbada masagi da khanba miyam gi khanna party ngathani leiba asida Congress CPM amasum BJP gi lengak miyamna uba phangle makhoi gi lengak sing da ahongba mathalekti power ki khalaga party ahumashina matam pumar thapak tawduna lakli Congress BJP amasum CPM na Trinamool gi mayokta amata oina thabak tawri minority singbu makhoina lana lamjingduna Trinamool Congress pulana uhana na bohanari handak state asig oina pangthokiba minority seat ki by election na Congress na mai pakhibadu BJP amasum CPM na mateng pangsinbadagi hari Magna makata na phungdokibada handak nauna semkiba opposition friend asina BJP bu soidana maithiba pi bangamani adubo Congress na BJP gi khulai oina thabak toroklabadi opposition na Prime Minister Narendra Modi maithiba pina bu khonariba sida chawno khudong sadaba mayukna halakani masina maram oiraga opposition party sing wakhal taminabigi tangai fadaba lei hairi hensu pawsina makata na phungdorakli Makasa tarakpo oina to papa omana Karnataka Mikhal AAP na ahan bigi oina mirep marfugi maming laktokre Say sigi me thara pangthok na basem sari ba sit sani ga kunga mari leiba Karnataka Assembly Mikhalda Aam Adami Party na sit khudingmakta makhoi gi merep thadokane haina lauthokraba matung ahan bi goina merep oigedaba marfugi maming ngasi lauthokra hadi hiramasi ga mari leina AAP gi national convener su oiriba Delhi gi Chief Minister Arvind Kejriwal na phungdokhibada party asigi merep oina bagi damakta ahan bi goina maming lauthokraba miyoi marfumak larik laisu mapung phan hairaba miyoi ngaktani Makoina khunai asigi damak tawriba thabak thoram sing kaya monna yingsiluba matung party asigi merep oibada ayaba pikhibani ngasi maming lauthokraba mirep marfodu gi manungda advocate taraga humdoi doctor ohum amasum IT professional mari yauri Makasa tarakpo oina to papawmana unka hena tasilakpadigi uhoi thaba laumi kya awaba mayongnare Jammu amasum Kashmir gi Doda district nahonana un amuk hana tarakpadigi uhoi thariba laumi kya di mahi maruk mapung phana lokpa ngamloidra habigi mipai bapok pahaunare haina report sing haidi Amaramda mari lainaba official singna phungdokhibagi matungina hauji uhoi pambi ayamba mapan satpa matamni adubu unka hena tasilakwana maram moiraga mapandagi mahai onba ngamdringaida kenduna mangkhibi yabagi akhiba lairi masina maram oiraga laumi kya mi paiba pokhal hairi amaramda saib din dakar kauba laumi amana phungdokhibada unka hena taba horakhiba sina maram oiraga maru oina chujak sing hektokpa hore atopa mahi marong singsu hektok na bohonari mari lainaba singna hiram masigi matangna miyeng sangminaba laumi singe maikaidiga haijakhiba laikre adubu hauji phawi oinadi mari lainaba singna hiram masigi matangda yengsinbagi thabak paikhatpati laitri masina maram oiraga almonds apricots peach amasum walnut thariba laumi singdi amuki hena mi paiba pokle maram aduna athuba matamda mari lainaba singna hiram masigi matangda ehenba miyeng sangduna thabak tohaninge hari Panba yabadi Jammu amasum Kashmir gi mafam ayamada hauji ka hena unta silakpana maram oiraga lami sathok tasin tawbada ka hena khudong sadaba thokalakpadagi police na khudong thiba thokpa yaba mafam singda yengsinba haukhre haiden su pawsna makhatana palakli Makhasa tarakpo oina to papawmana Indian flag singdakhibagi mayokta Sikh singna khongjang sangsingkhre London da leiba Indians High
कमीशनदा प्रो खालिस्तान ब्रिटिशसिंगना इंडिया की फिराल सिंथखिबगी थौंग अदु यानिंगदब फोंदोक्लदुना ngasi Delhi da leiba British High Commission gi mamangda masing yamlaba siksingna khongjang sangsingkhra haidi ngasi khongjang sangsingkiba miyoi sing aduna India gi firal amadi India na aikhoi gi imani leba asigi firal bi ikaiba pibi yaru haina thaba plate card sing sijanaki asiguma thawong asida chenariba miyoi sing athubu matamda faaduna serak pinabu honagadabani thawong asi leba asigi miyamna kaidonungda yaba ngamlo haidi amaramda British High Commission phongdokhibada Pro Khalistan separatist na sa tharakhiba attack adu matamsana thingobadagi pai pakpa ngamkhidi Indian High Commission ni mathakta India gi phiral haujiksu maningtamna paidi mairam maduna thaudo asigi matangna miyamna pamdaba thaudok sing thoanana ba hotna roidabani hairian su pawsina su phongdorakli Makasa tharak poina ngasi phongkhiba Sanga Express tagi topa pawkrana Sanjenthong gi guest house ta ising tadaba numit nini sure Manipur leingakki General Administration Department JAD gi makhada salaiba Imphal gi Sanjenthong da leiba State Guest House ta thaknana tuti ising tadaba numit nini surakle hari Pausi asina Sanjenthong Guest House ta leiba Manipur leingakki official singdagi phangba pawda Manipur leingakki tungan department singi makok thongba officer sing Indian Administrative Service officer singna lairiba Imphal gi Sanjenthong da leiba State Guest House ta thakna sanaba toti ising phanglaktaba numit nini surakpadagi officer sing amasung makhoi family singna awaba kya mayokna haidi State Guest House ta Haojik Manipur leingakki Additional Secretary Principal Secretary Principal Chief Conservative of Forest amasung atai makok thongba IS amasung IFS officer kya na lairibani Pauksi asina ngasi Sanjenthong State Guest House ta sangduna yengsilubada sana thaknaba amasung phisu phisamnaba amasung irujanaba ising drop ama phawba taraktabadagi officer kyana awaba kya mayokna hori State Guest House asi Manipur leingakki GAD department gi makhada leiba oibanina mafam asida tuti ising taraktre haiduna officer singna lanai private ising tanker leiba hekta sejanaba yadabagi khudong sadaba leibana yamna natai sadaba phibamda leidi hansu pawsna makhatarakli aduga hojik oina di myam pawsi su matang asai lusinjarage masu myam puna anauba update ngaminasi